Singjamei Police Station ki manung channa Singjamei Mayengbam Leikai da leiba ICI ki Changpham da high explosive hand grenade ama Thamjillambagi Thouong Adugi Mayokta meeyam na Wakat Meepham Chathakhre. Singjamei Mayengbam Leikai Mairapai Bilupna Sinduna Social Development Organization SDO ki Vice President S. Premanandagi Mayu Mamangda Chathakheba Wakat Meepham Aduda Singjamei Mayengbam Leikai Mairapai Bilup ki President Thamjillambam Rasesori Nahai Lanai Nungai Nadaba Kaya Leirabasu Wari Sanaduna Yanaba Purangnaba Honabiyo Ngasi hand grenade Thamjillambagi Thouong asi Leikai meeyam da threaten tobani haina Leikai asigi Mairapai bising nalawi Makatana sigumba pamdaba tawdok singa si thokan bidanaba honabiyo Thouong asi kanana karigidamak chatharamdibano haibado sengdokpirau haina so mahangna makatana phongdorakli Mayeng Leikai ki sita bom ama leiramba thengnaba haribe thongan sidi peman sarongwam pemanandagi thongan di oiba ado kari maram gino lanai nungai na daba leiragasu akoi Leikai ki selupani mabung mayam bani khalakanda ko mayam na ngakpiduna mayam gi yengbiraganda miyam si soadi miyam soktori bani ado asok luraba kuki ga maitai ga lane na leiriba maraksida kai sumba thabak kasuna tabasi thoning de matung da su tobiganu karambana tawbano habadu mayek sengna khangningi masaga unabira kanda pen da pongdona biu Leikai da sidi threat tawbane na khali akoi maira paibina masin nungai jade thoning de china maram kanda angang da chatpa khopa akoi nungdang ma ayuk ta chatpa bo ki be phiba ma lae masi akoi masen gi oiba oina tawbu se tawhaningdre masi thadok biu mayam da akoi haijaningi maira paibi gi president amo oina mado masi khandabiro isili nawsingasu masagi apamba ai apamba tawnarogumsi mayam gi damata kathok paibase akoi maira paibisu ahinga ba nungdang haiba laitana kathok ibani masigi su khandabningi